पुलिस फारे हारिबा मियोय मरी असिगा हिरम अमतदा मरी लेनदे KCP तैबंगनबा सलिबा था असिगे सैसत तरा मरीदा मणिपुर पुलिस डिपार्टमेंट ना लमदम असिदा नुमित खुदिगी पोंगबा पाउसे प्रिंट अमदी इलेक्ट्रॉनिक मीडिया सिंगदा थौबाल डिस्ट्रिक्ट के मनुंग चना लैबा लंगथबाल खुनौदगी फारे हारिबा KCP तैबंगनबा ग्रुप के एक्टिव कैडर ने हारिबा कोंगजेंगबम बबिता सही निफुगा मरी लाइफम कोंदोंग पोपी ममांग लेकाई इम्फाल वेस्ट डिस्ट्रिक्ट लाइसम प्रेमिका देवी सही कुंट्राग हुमदोय लाइफम खोंगजोम जोन 2 इम्फाल ईस्ट डिस्ट्रिक्ट नंदैबम नोनी देवी सही यांकैगा हुमदोय लाइफम खोंगमन अतोम लेकाई इम्फाल ईस्ट डिस्ट्रिक्ट अमदी हाइखाम रवि मैतै सही कुंट्रागा निपान लाइफम सेंजम सिरांग मयाई लेकाई इम्फाल वेस्ट हारिबा मियोय मरी फारे हाइना मणिपुर पुलिस के सेरोल अमदा प्रिंट एंड इलेक्ट्रॉनिक मीडिया दा हारकलिबा से युमफम याउदबनी हाइना मियामगी मफमदा सेंदोरकली आइना थिंख्रबा ललोब असिगे पब्लिसिटी सेक्रेटरी कोंगलांग थाबा मैतैना प्रेस थादरकपा लेपाक मियामदा सेक्दोकसबा हाइबा वारोल असिना हारिबदे फारे हारिबा मियोय मरी असी फारे हाइना मणिपुर पुलिस के सेरोल अमदा प्रिंट एंड इलेक्ट्रॉनिक मीडिया सिंगदा हारकलिबा असी युमफम याउदबा वफमनि हाइना मियामगी मफमदा सेंदोकसरी हाइरे लोइना KCP तैबंगनबा ग्रुप का हारिबा मियोय सिंग असिगा हिरम अमतदा मरी लेनदे लोइना KCP तैबंगनबा ग्रुप की माइखुम उपतना मियामदा किहन खंगंदना सनखाई तुमखाई चतबा गैंग कांगबु अमा लैरे हाइबसिसु सबसाना खंगमंगम लै हाइरे असिगुम्बा थवोंसिंग असिनसु मांगलम चतगी समजन साजनबा वाही कयाना मणिपुर पुलिस की यूनिफॉर्म मरुमदा चथरिबा अरानबा लिचत कया अदुगी हाइनबी अदु मणिपुर पुलिस ना मखाताना सिजननबा होनरकपनि हाइना KCP तैबंगनबा ग्रुप ना मियामदा सेंदोकसरी हाइरे लुपा लाख अनी की डिमांड फाजनना थमलंबा नन मणिपुरी अहुम पुलिस ना कनमंगमख्रै लुपा लाख अनी की डिमांड नन मणिपुरी अहुमबु फाजनना थमलंबा तोंगान तोंगानबा लालोलोप फ्रैक्शन सिंगी मियोय मंगा पुलिस ना फागतपा ngamkibaga loinana फाजनना थमलंबा नन मणिपुरी अहुम अदुबु टेक तकायदना कनमंगमख्रै हाइरे हारिबा थौदो असे हौखिबा सवलसा नुमिता दिमापुर के पुराना बाजार दा थोखिबने हाइरे दिमापुर पुलिस की कांगमुना अखनबा पाव अमा फंगबदगी सथगिबा ऑपरेशन दा मियोय मंगा अदु फागतपा ngamkibaga loinana नन लोकल अहुम अदुबु कनमंगमकिबने हाइरे अतोप थौदो अमदना नागार्जन 5 जियांग एरिया दा सथगिबा ऑपरेशन दा NSCNR वांगटिन की सेल्फ स्टाइल डिप्यूटी किलोन्सर टोका सुमिसु पिस्तौल अमा कापा यारिबा मरु तरागा कोनना फारे हाइरे जिरिबामगी मिहाता सेनबने हाइबा मार मचिमनाव अनि फाजन खिबबु यानिंगदबु उतना बाराक तुरेल मतम कक्तबा बन कौख्रै जिरिबामगी मिहाता सेनबने हाइबा थांगलिन लान मार मचिमनाव NIA ना फाखिबदु यानिंगदबु फोंदोक्तुना बाराक तुरेल द हि थौबसिंगी एसोसिएशन ngasiदगे इंडेफिनिट बन कौख्रै लोनना NIA ना फाजन खिबा मियोय अनि मिसम ngaktani थवोंग असि NIA ना मणिपुर के अजब फुरुक मैतैदा तोंगसेनबनी हाइबा अता अपोंगनरे हाइरे ngasi असम अमदी मणिपुर की लोनाबदा लैरिबा बाराक तुरेलदा मोटरबोट थौबगी सनफम पारिबा सिंगी एसोसिएशन अमा ओरिबा बाराक वैली बोर्ड एसोसिएशन थादरकिबा सेरोल अमना हाइरिबदे नेशनल इन्वेस्टिगेशन एजेंसी NIA ना मोटरबोट थौदना इमुंग पुजरिबा असम की कसार डिस्ट्रिक्ट की मोइनाथोलदगी थांगलिन लाल मार अमदी माके मराउनुपा लाल रोज सांग मारबु फाखिबसे युमफम याउदबा लाना मरान सिजिलगा तौखिबने सेरोल असिना हाई थांगलिन लाल मार असी सर्च की लीडर अमा ओइना हिंगनबगी लानफमदा बाराक तुरेलदा मोटरबोट थौदना लेजबने हिंसा तौजबा मियोय नते मकोई मिसम अनि फाखिबा से मणिपुर के अचौब फुरुक मैतैदा सेंट्रल एजेंसी ना तोंगसिनबने हाइबा अपोंगनरे थौंग असिबु यानिंगदबु उतुना ngasi अगस्त 13 तगे बाराक तुरेलदा मोटरबोट थौबा लेफ्टना इंडिफिनिट बन असि संक्शन बने हाइरे बन मनुंगदा थोनिंगदबु थौदोक थोकलबदे एसोसिएशन असिना टेक्साक्सिंग पुरोय मरम अदुना मिसम अनि असि अथुबा मतमदा कंडीशन अमत याउदना थादरकदबने मैतै की खुजन थवांगदा NIA गुम्बा अचौबा लॉ इन्फोर्समेंट अमना पंगथबिगनो हाइनसु सेरोल असिदा पलकले आइन की मतुंग इना नीति नियम सुमना इलेक्टोरल रोल सेम साबगी थबक पाइखली ECI इलेक्शन कमीशन ऑफ इंडिया ECI ना हाइरे आइन की मतुंग इना नीति नियम सुमना इलेक्टोरल रोल सेम साबगी थबक पाइखली ECI की सेरोल असिना मखाता ना हाइरिबदे तांकक नाइना पाइखलकलिबा इलेक्टोरल रोल सेम साबगी थबक सिंगदा राजनीति दल सिंगसु याहोले ममांगी मिखल सिंगदगी हौना इलेक्टोरल रोल दा अरानबा कया यावरे हाइना राजनीति दल सिंग अमदी लनाय मियोय कयाना मराल सिरकपदु कमीशन याकिद्रे ECI की सेरोल असिना हाई इलेक्टोरल रोल गा मरी लेनबा वफम सिंग पुखलकनबगीदमक क्लेम तौबा अमदी ऑब्जेक्शन तौबगी वफम सु यावरे
Electoral roll gi matangda pukhalakpa wafam adu commission kupna yengsilaba matungda sumlabadi mikhal mamangda electoral registration official singna sumthok hauba yai loinana drive electoral sing digital amasung physical format animakta phongduna rajniti dal singda phangali haina zero aduda phongdokli ising leiba labukta siduna leiramlaba khongjom singthamdagi phagiroi manaubigi imungda LMG like minded group na lising taragi mateng pangkhre hairi Samita misigi langla langjan khangandrabadi khongjang changsilagani CSC Haukiba July 19 District Hospital Thawalda Khayambam Ningol Maibam Ongbi Samita Operation Tawduna Angang nupa macha amu unaki Operation loiraba matungda numidangda Samita apikpa macha hundoklamlaga laikhidrei Operation loiraba matungda patient asina sikpa naba tawi haidana Samita gi seva tawduna leiba mioi singna complaint tawki adubu operation tawba haibasidi loina tawnai haidana thawsakide adubu patient aduna anaba khamba ngamdre haijabada doctor nurse staff sing aduna kari asoiba leibage haiduna yembiram labade samita ge punsi inglambasu yai mamangda JC na hiram asige matangda mari lenaba department singda memorandum pisin khre asu kuiba matam asida misi asige inquiry report amadi postmortem gi report lebak mayamda khangandana leiriba ase August 19 fawgi manungda khangandrabade akanba khongjang changchilagani haina JC na phongdorokli Chin PR yaning de hairaga thamoidana PR pama mi yamna leibana state asida makhatana PR adumuk laikhigani haina MLA Susindro na phongdokkhre hairi Haujik temporary market leiba dukan sing foot mari dagi tarukta aduga foot nipan dagi tarada hengatna matamga sunana sabiu association Kwaramban Bazar Stall Association na matam sangna lengakta Haujik temporary market kacha oina leiba dukan sing ase permanent plot onthoktuna pibinaba 2025 matamdagi hauna matamdugi lengaki mari lenaba authority da takshinduna lakpada thabak oina onthoktuna lakpa asibu Kwaramban Bazar Stalls Association na penaba phongdorokli Lunana lengakna temporary market leiriba apikpa dukan sing foot mari asi foot taruk aduga foot nipana tarade hengkatna piraga dukan sing ase matamga sunarba mongda phamannaba thabak pakhat piu haina Khwaramban Bazar Stall Association gi secretary P Manjor na press thadrok pacherol amana hairi Serol asina hai matam adugi planning development authority PDA gi commissioner secretary Manipur Housing and Urban Development Mahut ki commissioner secretary Town Planning Development ki chief town planner Imphal Municipal Council IMC Haujikna Municipal Corporation on Kraba Matamdugi Chairman Executive Officer gi mafamda Haujik temporary market semi kacha gi mongda leiba dukan sing asigi oiba permanent plot mafam asida adumak sabinaba mari lenaba loisang singda wakat charambani Lorena High Court Civil Petition number 234 of 2025 file tawkhibani hairi madugi paukum oina mahut ki joint secretary na temporary market dukan sing allotment order pibuga loinana National Building Construction Committee Limited na shopping mall sanaba DPR sem saba loisin kibuga loinana matam adugi funding Ministry of Urban Development na Poverty Elevation na ayaba pikhrabani matam adugi lengak nasu Imphal mayonda leiriba saktam phajanaba kanna hona kibani hairi Serol asina hai association asina ngasigi PR lengak asida thamlakliba wafamdi IMC ki mafamda sahi lisang setna dukan masa masa phamjaduna jibika oijariba dukandar singi fibam aduki matik sokchillai Imphal manungi Khwaramban Bazar gi mayol oriba tin kuppa apikpa kacha gi dukan ase matamga suna ribra haibase hangba yabu wahang oiraklai malem gi lepa kayana nupi khaktana phamba ima kaithel singthariba phajakraba ima kaithel gi masak kacha gi dukan sing asina phajabagi magun hanthalle Manipur lengakna atopa district singda ima kaithel amadi supermarket kaya saduna miyamda khusinnakhre Luribadi Haujik temporary market asida leiriba dukan sing asidi foot mari pakpa khukhraba kakhal amada ngari nambagumna namsinduna phamnare nungju nungsa kaya awaba khangduna imung manung puna bohonabada awaba polom ama oire oiriba phibam asida lengakna chanbiduna apikpa dukan sing foot mari asi foot taruk aduga foot nipana foot tarada henggatna piraga dukan sing asi matamga chunaba mongda permanent oina Atubada mafam asida sabiduna bazar manungi phajaba saktam ado mapalgi lam koiba singi pukning chingchinpham ohenduna thausil hairaba lenga ama lei haibadu thabakno onthokpiyo haina phongdoroklei Tripura da sariba Bir Tikendrajit ki mitam loisenmada miyamna mateng pangbiyu
Sahi asigi August 8 amadi 18 da Tripuragi Bamuchiagi manung sanba Maitai Khul Berimurada urep uyung tamkraba Bir Tikendrasit ki mitam amadi Guwahati Manipur Basti da nauna urep uyung tamkraba gate asi Luciana Bohonabada Lamdam Asida Lariba Miamdagi United People's Front UPF Manipur ki Maikai digi Mating Nirakli Ngarang Manipur Press Club ki Kaubru Hall da pangtokkiba pawgi mifam amada wafam asi lup asigi President Nongtomam Rupachandra na phongdokpada Sahi asigi August 18 da Tripura Manipur Student Youth Coordination Committee amasung UPF na khusamnaduna Tripura gi Bamutia gi manung sanba Maitai Khul Beri Murada Bir Tikendrasit ki mitam sanaba urep uyung tamkrai adum oinama urep uyung tamkraba mitam ase lusinaba honabada sel thumgi awat bakhara mayoknare Masida natana tha asimaki tareta Guwahati da laiba Manipur Basti da mafam asibu Manipuri singna khundaba mafam amani haina miyam da khanganabagi pandamda mafam aduda gate ama sanabagi urep uyung Manipur Basti ki akoibada laiba lup mariga punduna UPF na tamkiba ase atubu matamda lusinduna tongan mafam singdagi lakpa miyoi singna mafam adubu Manipuri singna khundaba mafam amani khanganaba nauna sagadariba gate ase lusinaba honabada miyamna angamba mateng pangbiu haina su phongdokke Paitena kuki ki thong pen bu phongdokkhre mangjong na paite kangpu singda khangalamba amasung ayaba amata lobo tawdana KSO Delhi and NCR amasung Walking Cookie CSO Sadar Hills karana paite pwandam ase makoigi letter head haptuna sinawagi thong ase Apex Paite tribe na akan momong da yaning de haire Apex Paite tribe ki maike degi makata na hairibana sahi asigi March 15 da Susampur da Cookie group singna Zomi gi flag lokthok lambaga mari lenana Cookie amasung Zomi tribe ki marakta khana sainabagi thodok kaya thokhrabani haina phongdorokle Yaripok topta mioi ani nongmai asaba pairaga paisa laklambadagi phare haire Apaspa makata na thamlabadi yelomi singmut ki bayabagi piwam lakani Roshan MSF के एडवाइजर अमसु ओरमकिबा माइरोय सिंगिलु सिंगबा पेबम चित्रंजनना लमदम असिदगी अपस्पा मरु फंगना मुथतकदबनी हाइना मसा मथंता ह्यूमन टॉर्च ओइदना मै थादना सिजखिबा थौदो अदुबु निंगसिंगबो ओइना ngarang MSF na sinduna kunmathoi suba macher dam thoram pangthokre Thoram asiga mari lenana Bishnupur district ki Thogongi ECI college mada athauba asina masa mathanta mai thaduna sijekhiba mafam aduda miyamna hai lei katunai kai khumnabu utki makhata na laikhidraba asigi poknofam lamdam oiriba segaro takelambam laikai da leiba maki khubamda miyamna lei katunai kai khumnabu utki Madugi matungda Imphal College fawba apaspagi mayokta silent rally ama chatlaba matung college asigi Jubilee Hall da miyamgi oiba mifam pangthokre Mifam aduda wangangladuna MSF ki President Rosana haikibada lamdam asida apaspa makata na thamlabadi yelhomi singmut ki bayabagi pibamda lakani maram aduna apaspa gi mayokta miyam puna amatu oina leminaduna thenamina basangi apaspa na chattariba ka henba thong sing adugi mayokta pebam chitranjan masa mathanta mai thaduna ek asi loktok kadabani haina human torch oina thawai thakibani haina phongdoke